अखोई नाकल अनिमक की मियोई सिंगसे मरक मरकता आई वाच के द करी गिनो अखोई सुम अखोई फर्स्ट राउंड की वारी सानरी सेकेंड राउंड वारी सानरी थर्ड राउंड वारी सानरी हाइबती सुम हाइबती ताई मरक मरकता अदुसु अखोई की पार्लियामेंट करी दगा अममदगा अखोई की डिबेट तक मई होगत नरा कांदाबा हे मरक मरकता अदुबा इनिशिएटिव खरखरती उई अदुगा सानरी बो वारी सिंगदु की रिजल्ट टेन से मर रिजल्ट ओरिएंटेड ओइबा अदुबा कंपोजिट डायलॉग हाइसिरा नत्रगा सब्सटेंशियल डायलॉग हाइसिरा मथंग मथंग अखोई हेता लेफ्टना कंसेक्यूटिवली चथरगा मथंग मथंग तोरगा टाइम बाउंड कइनोबा कंक्रीट ओइबा रिजोल्यूशन अमा पुरकननबगी थबक थोंग सिकया यु उदबा अखोई करी हाइतारे अखोई नोंग से फजन सु चुदबा अदुगा चुरब्राइसु चुदबराइसु अखोई तिता खरखसु दो मंगगा खरखसु चुगुम तोपा अदुगी मवोंगुम्बा that kind of system ama khoi wari sana matang se lerak pa sumai sum lerak pa sina makha tarak pada akhoi separatism gi pot se masi majamna strict oi ba central government ki adu bo wafam ama sum chapchana hai ba su leitaba nakal amrom dana muka manipur thugairani hai ba su leitaba adu khatna badi adum prolong toroga adum leiba loisanna ba thabak su matam sangna matam chana paikhat pa su udawa simaina leiringai gi marak sida handak na sai uncle na thambi khiba तमो हेमन ननगा थंबी की वाफम दुदा आई दुददी लाक्चरoi के सांगना दुबो मरुoi बो वाफम दी अखोई प्राइम मिनिस्टर ना मणिपुर लाकपा मतम द करी गिदम त मफम अनि द तोंगान तोंगान चटिबनो मसी क्वेश्चन सम नंबर 2 करी गिदमक्ता मणिपुर की फंड लुपा करोड़ लिसिंग तरेत का 7000 केनो दुमा 300 तुमा दुगा 1700 तुमा दोटी पुन्ना 9000 हाइरोने 9000 crore Manipur की खाइदोए ना हायरगा मणिपुर की खाइदोइबा काइथोइबा 9000 अदुना चुराचांदपुर की असुक उखरुल की असुक अरगी चांदेल की असुक इम्फाल की असुक थवाल की असुक हाइना मागी सब एलोकेशन दो लेनगदब नत्रबा इंडिया की चन्नरी से सुमाई चन्नबा नत्रबा स्टेट अमगी मागी हेत खाइरकदबा पैसा नतब्रबा अदमान करिगिनो चुराचांदपुर दल नोइगी रुपा असुक अरगी इम्फाल नना नोइगी असुक काइन तोरगा तोंगान बस सेपरेट ओइबा मोंगदा फंड एलोकेशन नत्रगा डिलीवरी सिस्टम गुम्बा मानबा पोट अमा मानबा हाइगे को लाकदोइबा पैसा से मणिपुर गवर्नमेंट फावरगा लाकनी हाइबगी पोट अमा बुदी तारी अदुरगासु तौरिबा मोंग से सेपरेट एडमिनिस्ट्रेशन से मसी प्रैक्टिकल ओइरकदोबा मानबगी आसामा सेपरेटिस्ट कांगलुप सिंह द फावहनबा that kind of situation amadi prime minister lakpasida uhalambadona taweba aduga aroi boina haujik se prime minister lak khaba matung se ma wafam khara phongdomi local self government haiba akhoi gi sira tongan ba interpretation meyam amadi lei local self government haiba sina separate administration gi manglan che pura nindha gre haiba wafam su lei adu nakal amromda local self government hairaga su ngasai tamo hemantan haibi khiba 6 schedule gi wafam che lak taragati adu ngasai gi fund allocation gi system kari krama ma leiba poching siga akhoi gi sei sangna thongna ba yadaba free movement huji pho hanjan ba yadaba system leiba koliba myam siga sigi final result ten to madu akhoi manipur haiba akhoi gi title si kaidra phobada administration system di tongan ba system ama lakna bagi maru hunba adumba situation ama oirakadori bra haibase masi akhoi manipuri singi thamoida hauji akhoi feel tawi adana nahan si akhoi india government ka akhoi shu gi militant kuki shu militant kangbu sing duga akhoi wari khuyek pina bagi matang aduda akhoi free movement regime lehlani hai free movement lehlani hai re khosi se akhoi indian constitution ge article number 19 clause 1 d gi adugi wafam do madu chapchane enforce torani seisira kanamata balance akhoi disturb toroi free movement to bata haiba wafam chi phongdo eba aduga nonga lagana akhoi cso kangbu thora aga madu nate adu yaroi hai adu matungda amuka su da yauri ba adu ma militant kangbu tuna so amuka sengto e adugi wafam do akhoi miyam gi apam ba do khoi adum sobat kane na dum hai adu what is the meaning kari no ba free movement chanhalani hai basi meaning se kari no ba se chale adu taraga di masi just drama ni adum leiriba posak se ajati adum thambagi posak aduni aduga laiba kanglon city akhoi nakal ani mak se phajana balance toraga nakal ani mak ki akhoi kano se mai magi
kari hai tare amagi aningba apamba moigi puningi moigi nunggi oiba adumba wakhalon singdo phajana center sina phajana balance toraga pubagi posa ma lakpa taragadi akhoi khatnariba ani gi marakta khara akhoi lanba natraga kitang shakti leiba aduge kangbu do madu kanagumba man silent spectator oina sum leiba haise nasai aranba kangbu tu da support toba tarakadoi neba nasai amadi manipur se thugai rage habani manipur da demographic transfer tawshalake habani amadi akhoi national interest me amse kairake kailak nanabagi maram du helake habani amana manipur kain ba yaroi habani ha magi marakta tongan ba adumba element khara akhoi gi chawini soiba adumba element khara na akhoi gi atei kanglup mayam china tabada nungai taba adai tabada nungai roi taba wa kai kai gum matam da marak marak tang ba khara yaujaraga su asengba kanglup asigi adumba kaino di magi chapchaba core agenda di manipur kaibi yaroi manipur leiminari ba akhoi gi puari gi tangka kya dagi hingminara aba akhoi chilinaw mayam se kaina ba yaroi haibane ba adu gi kaina ba yaroi haibamga kaina gadam ni haibamga ani gi yetna ba ani gi mukna ba se masi matam sang na sum thado aga akhoi gi fil da sum ani si satang po sanhal ga sum thamba hari se aroi ba result ta madu solution do kaina da ba nungsina barom da hanjala aga solution lakna na bagi lambi oyak tong mande masi kaina bagi result tarak pa do ngai ba mali haiba wakhalon se thamakanda manipur kaina na bagi damak ta kanglon tawriba manipur kaina na bagi dang thawak tawriba kangbu tu di kana oigera oining bo isano madu di akhoi manipuri singi yekna bani haina akhoi manipuri sing lofam thoi haiba koigi prime minister visit ki mangoina na koi ozai man tana su thambikre koigi su agreement sign tongna ki ba naungna aduga amok free movement lehen bagi matang da phongdo ki but adubu madugi hek leikhra ba matung thangna ba da haiba tare mo koigi UPF ki spokesperson na so koigi press not amakak tholopa matamda koigi buffer zone di dumak leigani koigi kuki dominated areas sing da koi meidei changmada dumak hana gi dumaina dum atingmat leigani habigi post phongdo ki basu leire aduga su sign tongna ki bagi matang da su phongdo ki base koigi hariba su sign tongna gi basina koigi makoi talaga leriba separate administration je masigi political dialogue amakak tawbada koigi masi fangnabagi positive oiba koigi khongthang sing akoigi changsalakpagi maong da haba tare masigi steps sing changsalakpagi yamna naksalakpagi pot amakaki maong da haba tare masi phongdo ki basu laira bani but adubu prime minister visit tarame adubu visit taw matam so koigi mafam amakakta da bulak oina leitaba koi chorchanpur amadi imphal gi kangla da tongana separate oina chabrasina su program yamna su hangaga su leiki ba question chingni koigi ani thokna chali base kari no habegi posini masai sane koigi lai base koigi BJP sina koigi is trying to divide Manipur aba question ma angkhak lai base ozage ba opinion thambiu hojiki akhoi pofam si akhoi Manipur si kaina nabaga mari laina ba pofam momda sum mathang step by step sum lakpagi pofam ama sum urakpa aduga akhoi kanu lusing masing gi machin dagiti Manipur kaheloi haiba wafam si adum phongdokpa aduga Manipur kaihan nabaga mari laina wafam ga di adum haidaba tawbatabu laiba pofam se masidi sum Manipur se aroiba result di Manipur se kaibagi result da lakadra haibagi nungnang ba phawningai oiba masaka ba lakba swai matang sidani BJP na thangi ba magi khongthang si karino haibse khoi tangai phadana Manipuri praja moina mase khangmin ba naina ba mathau tabra haiba wakhalona ma khoi miyam da so phawrai se maruaina Jalal khoi Manipur da separatism gi movement se masi matam sange ha BJP gi regime sigi matam sikhakta dagi lerakpadi nate masi mamang da leramba palamba government singi matam da su separatism gi movement si lerakkhre haijariba maruaina naga gi su separatism gi movement ni makoi su tokhai ta bagi movement amane ba ko masi mamang de su lerakkhre adi makha tarakpada kuki singi su adam makoi homeland gi demand si matam sange lerakpa makoi homeland demand tawriba aduma kanglup sing ado madu akoi thoraga su agreement sign tawnaraga lakpagi wafamna chingba leikhre ado Manipur gi territorial integrity kaihalloi haibana chingbagi wafam gati mamangda leiramde haibagi wafam leiraga su akoi tangai phadana ultimately makoina demand tawriba makoina pameba moigi goal sidi Manipur dagi makoi tokhaiba
adumba makhoi ki oiba leipak ka semba haibase magi ultimate goal ni habase akoina mamang dei khanga lai sumaina lerak pasigi manungda akoi haukiba 2023 da akoi violence ki oiba conflict kama kuki amsung mai taiga ani gi marakta tholak pase masi maru oiba core issue di akoi manipur gi territorial integrity ga mari leina ba core issue ne ba kanglup amana manipur da akoi demographic transfer torpa demographic ki oiba transfer gi policy se masi chatharakpa duga kanglup amana manipur gi mausa gi leijariba akoi gi demographic ki oiba balance se masi kaihandana na bagi damakta yamna akanba strong oiba adumba phirep ma loraga lerakpa adage kanglup amana amuka akoi gi ecological balance se masi kaitharak na ba aduga mari leina ban manipur gi national interest ta shokataba haitare adumba thawk throm sing torkpa ado kanglup amana madugumba national interest ta thawk kaigadaba adumba thawk sing to tawdanaba adugi wakhalon da kanna phep lorkpa yam kanna madugi matangda lakpa adagi kanglup amana akoi gi lamdam sira sida akoi gi poppy plantation kari kra ama toraga akoi gi lamdam sigi akoi gi ecological balance khakta natana haureiba naha kaya gi tungi future gi livelihood ta yamna chogus challenge wera kadaba generation sigi yamna chogus challenge wera kadaba thawk thong sing se masi chatharakpa aduga kanglup amana madu tawba yaroi haiba adumba aganba phirep lorkpa sumaina leirakpa ani sigi mukna base masi si balance ki keno da onthoraktana misi mina yawba ingang tanaba adugi tangka ama lakreba sigi matam sida akoi gi center da lengak pairiba adumba lusingba singsina akoi gi thokriba balance asida karamba responsibility karamba policy program karamba initiative masak thokpa yamna immediate oiba thuiba akoi violence ki conflict si immediately lotion na ba as well as manipur gi mahausa de ki leijarakpa akoi gi apun ba saktam manipur na bharat da merge toba matamda yauki ba akoi gi territory mado akoi gi historical akoi gi right and the constitutional right amasu oiriba manipuri singi adumba territory do madu protect togani haiba sigi commitment sida karamba masak thokpa immediate oiba thawak throm singche masi yamna phajana paikhat pi khrabage habagi wangse lakpa kanda swaidane ba khoida yamna chamamna ba yamna chobo question mark ma khoigi manipuri singi mangda thore se maruaina number 1 violence thokhraba matungda sal central government na manipur gi leriba military amasung paramilitary gi forcing se masi haktheng na amasung nakoina na control to ya semde mayam na khange ko akoi gi sida article number 355 chatnai natraga chatnate haibagi wafam leijaraga su advisor tharak khreba khudakta security advisor khudakta tharak khreba sikari no ba akoi gi unified command manipur gi chief minister dagi khudakta lawthokre aduga akoi security advisor tharak khre aduga security ga mari leina ba measure se masim manipur gi lengak na control tawdre center gi lengak na control taw khre center gi lengak hari base kanano center gi lengak hari base bjp adu buneba bjp na paibani na bjp haiba ta buneba bjp gi policy program du natro center da lengak pairi ba lusing ba sing sina chathagadori ba chathari ba poche adoi taragadi bjp na center gi lengak tu na paikhali ba thok to bjp na paikhat pane na logane ba bjp ki policy program na logane ba adoi taragadi paramilitary forces amasung security forces military kano establishment mayam se mase center gi khutta man direct control to khraw matung sida khudak ta immediately akoi gi security forces sing se mathau to halaga violence khudak ta lephana na ba immediate oi ba stern oi ba action na paikhat khidabra sini matam da flag mask ka chatna khotna curfew lawthoga ubaga shoot at site ka toraga adai da kana gumam ta se sida khoi gi violence ki adum movement kana gumam ta tobu yaroi haidana tawdra adigi nomai myam ma khoi gi sarkar gi berek tagi kari dagi ama dagi tawna khriba lawless oiba adum ba mong ma da thokriba khokriba event myam che masigi myam che sarkar ma pali haibagi chap chaba stern oiba action kari tawkhiba ge
swai matang sida hollowness sama swai matang sida yamna redness sama akhoi uba phangkhiba masi center gi karamba policy program no nakal ani makse weaponize toraga nakal ani makse khana nanabagi policy amara haibase adu phawa khoi matam da khana nei na khiba miyam da madugi wakhalon du phawa khoi feel tau khiba nakal ani makse weaponize toraga ani makse khana nanabagi policy am leiram cha la haiba khoi da yamna adumba manipuri moina khoi da thamoi shokpa matang yam lei khiba akhoi nomai paiba phange haibagi harau bu na taba akhoi si noi paira ga di paina ri ba nomai sing se ma si sigi thausi tawna ga khana dori ni nomai paina bagi mohota center gi leri ba adum ba forcing se ma si changchala ga joli ba khong amam da sipai amam lepa ga orga su irang du khudak ta control torga seisa buffer nong phar gi kari mathau ta ba le ba ge ba chira buffer zola du da ga ina create torga tawki ba sige potsema number 1 achoba question mark ni hauji hariba is BJP trying to divide Manipur haibase masigi matang sirisna number 1 number 2 agoi sifai sing si silent spectator oina matam sangna dum lerakre thawk tawde agoi referee Hussein Khongba agoi kai haitare agoi boxing tawfam mayaida natraga MMA fighter singi agoi thingaina ba adugi magi fighting zone do adugi mayaida akhoi referee na lepaga Hussein Khongbagi mawongda akhoi central forces sing se sipai sing se masi silent spectator oina lerak pasima choba question mark ni are ahum subada akhoi center de leriba leader sing se masi India gi home minister se amukhak me gi tang kun ga nipan da Manipur la ambadu natana makhata na amta phajana la khitreba political gi oiba khongchat ta kari da mamada mokhoi gi adum leader khara lakhiba khothiba di adum wi aduga thangai sengna thoiba violence se masi control tawna na bagi damakta masi lotion na bagi damakta chapchana lakhitreba adu matam sangna akhoi gi khanaba se masi sum sangthalaga thambagi khanaba se matam sangna sum leihanba mi yamna ka hena makhata na mi si mina yam chauna thungna ba khona ba amana amata hekta trespass tawdna yam changchandna hekta invite tawdna khotna hekta kapna khona dna pura conventional oiba mongda hana sunabagi phibam dumakti tho mayai da referee pairaga lepaga adumakti thonda bida thamaga sum titta sum khana laga sangna khanan ba duga nakalani maksi sum sangna changna ba yanda ba situation nama leiri se masi thangai sengna center na masi lei mana madu tawba ngamdadana situation si leibra natraga thangai sengna leihange haiba magi motive ama yauna intention ama yauna leihalibra haiba sigi question se sal leiba ko aduga aroibada makha tarakpada haitare ko akhoi gi center gi lusing ba singsina akhoi gi nakal ani makki mioi singse marak ta I watch ki da kari gino akhoi sum akhoi first round gi wari sanari second round wari sanari third round wari sanari haibati sum haibati tai marak ta adusu akhoi gi parliament ta kari daga ama daga akhoi gi debate ta mai hogat na kanda ba he marak ta adu ba initiative khar di ui aduga sanari ba wari sing du gi result tense mara result oriented oiba adum ba composite dialogue haisira natraga substantial dialogue haisira mathang akhoi heta leptana consecutively chatharaga mathang toraga time bound da kaino ba concrete oiba resolution no purakna na bagi thabak thong sikya yu udaba akhoi gi kari haitare akhoi gi nong si phajana su daba aduga churabrai su chubi chudabrai su akhoi gi tita khakha su do mangaga khakha chugum tokpa adugi mawong gumba that kind of system ama akhoi wari sanabi matang se lerakpa sumai sum lerakpa sina makha tarakpada akhoi separatism gi pot se masi majamna strict oiba central government ki adu wafam ama sum chapchana haiba su leitaba nakal amarom dana muka Manipur thugairani haiba su leitaba adu khatnabadi adum prolong toroga adum leiba loisanaba thabak su matam chana paikhat pa su udawa simaina leiringai gi marak sida handak na sai uncle na thambi khiba tamo hemban na thambi ki wafam duda ai duda di lakseroi ge sangna du maru ai wafam di akoi prime minister na Manipur lakpa matam da kari gi dam tam mafam ani da tongan chat ibano masi question sim number 2 kari gi damakta Manipur gi phal lupa crore lising taret ka 7000 kaino duma
300 tuma aduga 1700 tuma adoti punna 9000 haironi 9000 crore Manipur ge khaidoi na hairaga Manipur ge khaidoiba kaithoiba 9000 aduna Churachandpur ge asuk Ukhrul ge asuk regi Chandel ge asuk Imphal ge asuk Thawal ge asuk haina magi sub allocation du leina gadam natraba India gi chanari si suai chanaba natraba state amagi mai het khai kadaba pesa natabraba aduman karigino Churachandpur dal noi gi lupa asuk aregi Imphal na noi ge asuk kain torga tongan ba separate oiba mongda fund allocation natraga delivery system gumba manba pot ama manba haige ko lakadori ba paisa se Manipur government power ga lakani hai bagi pot ama budi tari aduraga su tauri ba mong se separate administration se masi practical oirakadauba manbagi asama separatist kanglup singda phauhanba that kind of situation amadi prime minister lakpasida uhalamba dawna taweba aduga aroi boina haujik se prime minister lakraba matung se ma wafam khara phongdomi local self government haiba akhoi gi sira tongan ba interpretation myam amadi lei local self government haiba sina separate administration gi manglan che pura nindha gre haiba wafam su lei adu nakal amromda local self government hairaga su ngasai tamo hemantan haibi gi 6 schedule gi wafam che lak taragati adu ngasai gi fund allocation gi system kari krama ma leiba poching siga akhoi gi sei sangna thongna ba yadaba free movement huji pho hanjan ba yadaba system leiba koliba myam siga sigi final result to madu akhoi Manipur haiba akhoi gi title si kaidra phobada administration system di tongan ba system ama lakna bagi maru hunba adumba situation ama oirakadori bra haibase masi akhoi Manipuri singi thamoida hauji akhoi feel tawi hawa humje masi maina thamjage yam phazan thamikre khoi gi name check kaktamak akhoi gi Manipur gi oina lera kana khoi internally khoi class thoabra separate or bra habasi questions in ojik lady base yamna chamam na ba makhak lady base prime minister visit the so khogi separate oina tongan unaram basina maram ora kanda ai loshilakpa conclusion point osa Jalal da lakchige ai pabulo sham phasana su tambi kre ozara hemandana syam thambi kre ngasai akhoi gi PUCL gi poda makhak pan ke bedo masi false narrative ni having one sided story the best or ka form report habasi myam khangna krabani masida khogi CSO tongan ba intellectual singam di CSO singna masigi mathak against the agitation myamam changjan ki akhoi masigi mathak action lokhot piu habagi pot amakhak su yam kana tauki but adabu leiriba akhoi gi PR government ki leiriba mari lele authority ne de shigi matang da kari gum action amata lokhot ki bagi pot amakhak su leite adoi taragadi ngasai ozana sabi ba khogi prime minister se Manipur da lakte na praja singna amutang gi lakpiyo habagi kholaw amakhak law ki bado khogi lae lakpadu meaningless oibagi khongchat amakhak oigre adoi taragadi mahana lakpagi wahan thokse kai habagi potni tongan na IDP sing unarakan da khogi nakalani maki marakta khoi warishanar unarakan da khogi warishin product na bokhona gani khogi for the welfare of people gi matang da tawgani habagi wafum phongdo I habagi potti khara ningphungang na ki bara da bum maduna kadai fawba tawgodri buna habagi khangba ngamdi national highway sing se khogi kana matana thingba yabagi rats leibana te adu hojik national highway sing da khogi maidai sing particular maidai sing chappa yada bagi pot amakhak su lede bani masisu adumak karam kan chalan doino habase husu fawbada haiba ngamda bagi pot amakhak su lede bani adu itarakadi Manipur si hojik divide orabra masisu question mani last one conclusion point thambi hosage chala khoi aige mangda akhoi aige senior ani haba tare uncle ga tamogana yamna phajana yam marik chumbo afam yam ama tham khrabani na masai yamna kanne elaborately aina hainingai topo afam budi leite adu aina sum ai yoiba opinion haiba tare ai yoiba humble opinion kitang ai hapsin jaba taraga deba ko akhoi center da leiriba leingaksi masigi magi aningba amasung apamba magi will do madugi matungina masi ngasi Manipuri oiriba situation singse oibani habase masida samada samasumaba yenaningai leitraba posa amani center da leiriba lengak kilusing basing asina Manipur da leiriba violence conflict se hapta amada loisan ge khalaba natraga tham da loisan ge khalaba adumai khalam daragadi moina khanba matam di manung da loi khathau buni moina khandabagi hauju phawa sigi potse leitribani habase masi thamjage aduga akhoi Manipuri sing yoina di
Manipur gi adumba territorial integrity amasung akhoi Mehoron dagi habatare akhoi matam kya gi mamang dagi akhoi puari gi tongan ba event kya ga loinana sagon raga akhoi lamdam sida hingmin rakraba kalu phurup mayam se masigi peace and harmony nungsi chanana leiminaba coexistence hai masidi sida kainana ba masi kairak na bagi maram oigadaba adugumba political party adudi Congress oigera BJP oigera any political party Manipur ge leimaida madugi aduba party sing ado maduna work toraga leiba taragadi aikhoi Manipuri singna pamdaba khoi Manipuri singna thamoi kaigadaba situation do nongma soidana yorakadra haibase masi wakhalon jai thamjage ana aroibada ina haijening pati akhoi law and order hai law na imphal da lehore order na ching da chatkre aduga law na akhoi gi sarkar gi law establishment agency kangbu sing sina paire ga dum lehore order na akhoi gi kuki gi natraga naga gi militant armed group sing sina pai khre moi gi CSO sing na pai khre Manipur da tawri situation se adana nahan chi akhoi India government ka akhoi shu gi militant kuki shu militant kangbu sing duga akhoi wari khuyek pina bagi matang aduda akhoi free movement regime lehlani hai free movement lehlani hai re khosi se akhoi Indian constitution ge article number 19 clause 1 d gi adugi wafam dom adu chapchane enforce torani sesira kanamata balance akhoi disturb toroi free movement to bata haiba wafam chi phongdo eba aduga nonga lagana akhoi CSO kangbu thora aga madu nate adu yaroi hai adu matungda amuka su da yauri ba adu ma militant kangbu tuna so amuka sengto e adu gi wafam do akhoi miyam gi apam ba do khoi adum sobat kane na dum hai adu what is the meaning kari no ba free movement chanhalani hai bisi gi meaning se kari no ba se le adu taragadi masi just drama ani adum leiriba posak si ajati adum thambagi posak aduni aduga laiba kanglon asidi akhoi nakal animak se phajana balance toraga nakal animak ki akhoi kano se mai magi kari hai tare amagi aningba apamba moigi puningi moigi nunggi oiba adum ba wakhalon singdo phajana center sina phajana balance toraga pubagi posa ma lakpa taraga di akhoi gi khatnariba ani gi marakta khara akhoi lanba natraga kitang shakti leiba aduge kangbu do madu kanagumba man silent spectator oina sum leiba haise nasai aranba kangbu tu da support toba tarakadoi neba nasai amadi Manipur se thugai rage habani Manipur da demographic transfer tawshalake habani amadi akhoi national interest me amse kairake kailak nanabagi maram do helake habani amana Manipur kain ba yaroi habani ha magi marakta tongan ba adum ba element khara akhoi gi chawini soi ba adum element khara na akhoi gi atai kalup mayam china taba da nungai taba adai taba da nungai roi taba wa kai gum matam da marak ngang ba khara yaujara ga su aseng ba kalup asigi adum ba kaino di magi chapchaba core agenda di Manipur kai bi yaroi Manipur leimin nari ba akhoi gi puari gi tangka kya de gi hingmin na aba akhoi chilina mayam se kaina ba yaroi haibane ba adu gi kaina ba yaroi haibam ga kaina gadam ni haibamga anigi yetna ba anigi mukna ba se masi matam sang na sum thadoga akhoi fil da sum ani si satang po sanhal ga sum thamba hari se aroi ba result ta madu solution do kaina da ba nusina barom da hanjala aga solution lakna na bagi lambi oyak tong mande masi kaina bagi result tarak pa do ngai ba mali haiba khalon se thamakanda Manipur kaina na bagi damak ta kanglon tawriba Manipur kaina na bagi dang thawak tawriba kangbu tu di kana oigera oining bo isa nomba tu di akhoi Manipuri singi yekna bani haina akhoi Manipuri sing lofam thoi haiba phum se erhoi bena thamjaki okay am phajan thamikre